Union Minister of State Tokhan Sahugi Manipur Khongchat ngasi loisinkhre Kakching District ta semgat sagali bajakho tharangi thabak thoron kaya yengsilamle Kurai Haiku Makong Junior High School gi nauna sagalakpa building miyoi khara laglaga thugairambadagi club amadi mera paibu singna pendaba phongdoknakhre Street Vending Act Lisingani Taramari implement OBU Street Vendors Singi Right Fanghalu Haina Roadside Vendors Welfare Association gi President Khetri Tamana appeal tarakli Amadi Maitei Sagol Haina Khangnariba Manipuri Poni Mutkigadra Haibagi Akiba Ladingai Jarakta Sagol Nipu Yankhairom Kuran Kre Haibagi Jingnaba Leire Hairi Kurumjari ISCOM News Biring Tabiriba Kwai Pumna Makpu Aisilki Janambamna Taram Nokchari Hauzik Pau Sandokne Pizari Numit Nini gi Manipur Khongchet Lakiba Union Minister of State for Housing and Urban Affairs Tokhan Sahuna ngasi Khongchet asigi aroi benamitta Pradhan Mantri Awas Yojana Urban PMAYU gi makhada Kakching Municipal Council Ward number 7 da sariba yum sing amadi Atal Mission for Rejuvenation and Urban Transformation Amrut 2.0 gi makhada semgatliba Salam Project Pukri Achobagi Pibamsu yengsinkre tungda Union Minister of State na Laibak Gas Manakta Dindayal Antyodaya Yojana National Urban Livelihoods Mission Day NULM gi makhada leiba Self Help Group ki members singasu naduna wari sakhi Loinana Kakching Municipal Council KMC gi manung chenba Kakching Moramba Solid Waste Management SBM gi site su yengsinki masigi matung tarakpada Union Minister of State na Kakching District Hospital gi fibam yengsinki baga loinana Kakching DC Office Complex ta IDP sing na family bus stall sing koina chatuni yengki stall sing adu damaru oina IDP sing na sajaba laidi amadi sanitary pads sing display tawramba thingnaki Khongchat ki sarugamo oina Union Minister of State Tokhan Sahu DC Upuluri Chaitani SP Priyadarsni Laistram amadi Kakching Forest Official Singna DC Complex ki akoibada upambi kayasu thaki Imphal East ki Kurai Haikru Makong Junior High School asigi handak nauna semgat sagalakliba building construction asibu Karigumba Marol Amata Kanghalamdana Miyoi Karana ngasi kudakta thugairamba thaudok asigi mayokta Kurai Haikru Makong Club amadi mera paibil singi maikaitagi yaningdaba phongdorakli Hairiba nauna sagaliba school asibu thugairambagi thaudok asiga mari leinana paumisinga unaba amada Friends Union Club ki President Ngangkham Ibotombina haikibada Lainga ki school chakwan hanba program amagi makhada Kurai Haikru Makong Junior High School asibu semgat sagat pahaurakpa sida leikai asigi miyamna nungaiba fauribani adubu ikhang khanghaudana karigumba marol amata pidana miyoi kharana ngasi school asibu thugairamba haibasi yamnamak laibak thibani loinana thaudog asi miyamna akanba mawongda condemn tawi hainasu phongdokhi amaromda school asibu thugairamba thaudog asigi mayokta Kurai Haikru Makong apunba nupilup ki maikaidagasu pendaba wafam kaya ama phongdorakli Akogi government gi school chakhan hanaba program amada government na construction hawraba school asida akoina harauna yingduna senaduna lejabani adubu ngasi without any reason without any information without any document akogi Kurai Kendra gi MLA masamak yauraga laaga school building anoba sagalai besi thugai birambasi very unfortunate and we condemn it. It should not be repeated again.
in Manipur, anywhere in the world, masi ako'y hygienic hai na hongkokche. Kung ani ke minitra tabakanda aingon the pool to re ay lekai ki naw pising mana ise asmai to na ko school no ba sabada thugai re na ada ai babat tholok pa di thugai bu loi rambe adu go GCB so somda mamai lei raga loina mak already the thau dagi lei ramme adu duga pangan gi muslim nom jaga si to gari me ama khamaga lei adu dei da koi gi kurai gi MLA susin to masa mung yawi adu bo ai na ai gi pen da base hangning mangon do ai gi question je kari gi damak te loan la agas mana to biri bno akoina lekai gi club ki lady mera pa bi isa mak su lady kari ma paw information am ta pidna to gari si kari gi no hai gi hana ta na bodo phut am khak tangar ka na ma si gari ka khat ki bna hale ai yam nu ai tena pen na hale ai school ji ma pham zero ka nei bo ko na kap te da khai pi zoro tai adu ki mati nu ai jadi akoina school ji sagal ko ma tam ta adu ki mati dore nu ai dore higher secondary on dore sakhat po dore smart city ole Kuting magsi sa ko lagan khalu da ko gi thamoi da to ki mati nuai je bopok sara bne adu pona magsi ge ona tena ba to biri se adu ki mati ko thorai hakru ma khong bu handan yeng ba mieng ni le kai si bo sit bne hana lowing asi gi tabok tok do thong asi di ai hiding ale tena kandim Roadside Vendors Welfare Association RSVWA Manipur gi Konipal Suba Foundation degi thoram ngasi haunabi matung ina GM Hall da pangthokre thoram maduda Environment and Climate Change Manipur gi Director Dr. T Brajakumar Adhoiba Mithung RSVWA gi President Khetri Tamana thoram mapu Railway Manipur gi SP Thokjom Krishna Tombi Special Commando Khabaisoi gi OC Loitong Bam Vivekananda National Hawkers Association gi Working President Mir Inyat Ali Bakri Amade Manipur Ima Kaithal Fambi Apun Malub ki President Oinam Bilasini na akhanaba mithung lensing oina saruk yaki Thoram adugi manung channa RSVWA gi luchingbi oibirambi leikidrabi Ima Taruki Saktamda miyamna leisu katune kai khumnabasu utkibaga loinana thoram gi sarukam oina thogal jagoi amadi leiting jagoi na chingba performance singsu utki ngasi gi thoram aduga mari leinana paumi singa unaba amada association asigi president Khetri Tamana haikibada RSVMA asi ngasidagi chahi kunipal gi mamangda street vendors singi oiba member yankhai taruk na haudoki ba association amane maru oina mamangi matamda lambi gi matai da family ba street vendors sing asi mari leina ba matam gi authorities singa yamna kanna mukna bagi thaudok kaya thokkirame adubu Haujika yangnaruba matamda muknabagi thaudogasi khara makhai dhyan thare haiba yai amadi mamangda palamba Manipur lenga ki matamdasu Chief Minister gi maikai dagi street vendor family basing asigi damak temporary market amasu sabiram ki adubu street vendor phamnabagi masing nongmagi hengalakpana maram oiraga matamadugi lenga sembat lamba market asidi konabanate Hairiba street vendor fambagi changasi nongmagi masing hengalakpa taragasu pot sitpagi changdi nongmagi hantharakpagi mami chauna tarakli masigi mathakta street vendor singi oiba Protection of Livelihood and Regulation of Street Vending Act Lusingani Taramari asibu implement tobiyu haiduna kayarak hanna street vendor amadi association asigi maikaidigi wakatuna lakhrabasu ngasi fauba mari leina basina thabak ton thoraktabana maram oiraga street vendor family basing asi Pangpham thokpasing asi ngasi fawba fangdana leirakli maramaduna hairiba street vendors singi oiba ekasibu athuba matamda implement tobiyu hainasu mahakna appeal tawki Tasengna ngasi ki foundation day sida lakpa matamda ikoina street vendors singi site tegi association gi site tegi ikoina lenga ka thamjaning base 2014 gi street vendors singi protections of livelihood street vending act 2014 che masi athu matamda implement tobiyu haidana ikoina hairaga lakpa che masi tobidabasina street vendors singda phanggadaba social security ma'am singdo ngasi fawbada phangdana lai adubu nakal amaromdana amo prime minister atma nirbhar nidhi scheme gi makadadi ko street vendors si ko gi association si oina mi lisingi matakta ekoi apikpa makalgi loan dumadi ekoi pangi madugi damakta di ekoi nungai bado ekoi fongdok chari adu nataba ato pa ekoi street vendors singi narak pa yeglak pada magi tangai fadaba fanggadaba aduga makoi gi macha masu singi mahi masing tamba matamda ekoi free of course koi haningba aduga mayam singdo adu dinga si ekoi fangbangam de aduna athu matamda Manipur lengakna ko street vendors singi protection piba yaba adugumba exe masi implement tawaningi
Maitai Sagol haina khangnariba Manipuri poni asi motkigadra haibagi akiba leiringai cherak asida Sagol Nipuyangkhai rom hurankhre haibagi jingnaba leire haina Manipuri Pony and Polo Players Welfare Association ki President Z Rajendra na thadorpa cherol amana fongdorakle Cherol asina makha taraduna mamang chahigi October thadagi hauraga handak chahigi January tha faubada Maitai Sagol hairaga khangnariba Manipuri Pony asi chaurakna Nipu Yangkhai rom gimayada hurankhre haibagi jingnaba leirakle maramaduna Mari Lainaba Authority na akan mamit yang jangbi na bahay na su Cherola sina appeal tawrakli. Thasi ki tang tara nithoi degi tara taret fa bachate kiba popi pambi yanthat bagi operation da Security Force NCB amadi Forest Department ki apun bakangbu amana Kangpokpi District ki Cycle Police Station na kon ba tongan ba mafam singna tharamba popi pambi acre chahum taruk rom yanthatuna manghan ki haina police ki fangba paw amana haire operation ase da punna popi thabada sizinaba lautang sang nifuhumdoi spray pump pipe thumb pesticide amadi herbicide sing mai thaduna manghan ki haina paw asina makhatare Nakalamar Manipur Police ki Kangbu amana drug ki maikto sathe ki operation amada kani kilogram tara taruka gram satruk fagat pangamkre thodok asiga mari leinana Churachandpur gi Wengnom da leiba ZMA Rotagi Nanglian Siam Koba chahi kuntra manga suraba mioi amasu fagat pangamki mioi asi hairiba kani gi achoba consignment asiga konana Churachandpur district ki Singat Police Station konba Tidim Road ki Behang dagi fabangamki bani haire 6 IRB की कमांडिंग ऑफिसर ओइबगलोनिना स्पेशल कमांडो की एसपी ओइरिबा डॉक्टर सरंगथेम इबोमचा सिंहबु आईपीएस प्रमोशन गलोनिना चीफ ऑफ आर्मी स्टाफ कमेंडेशन लिसिंगनी कुंतरुक पिरकपा अमदी सेकंड IRB कमांडिंग ऑफिसर सरंगथेम आसना बुसु आईपीएस प्रमोशन पिरकपदा सरंगथेम सागई अपुन बचाखत थौसिल टेंगबांगलुप अमदी सरंगथेम सागई Mipam Sanglen Construction Committee na sinduna taram na upagi thoram amangasi Waheng Kuman mamang lekay da leiba Sarangtem Gandhi ki yumda ngasi pangthukre. Thoramadu da Sarangtem sagay apunba Chakwat Thausil Tengbanglup ki President Sarangtem Sanatomba Secretary Sarangtem Ibopisak Advisor Sarangtem Ningtem Jao IPS Dr. Sarangtem Ibomcha IPS Sarangtem Asana 5th IRB की Assistant Commandant Sarangtem Kumar Jitna अथोइबा मिथुंगलेन ओइना सरुक याखी थौरमदुदा डॉक्टर सरंगथेम इबोमचा मदि सरंगथेम आसना दा लेंयान फी मोमेंटो मदि खुदोल सिंह पिदुनिकाय खुमनबोदकी थौरमदुगा मरी लेनना सरंगथेम सागै मिफम संगलन कंस्ट्रक्शन कमिटी की चेयरमैन सरंगथेम सोमोकांतना फोंदोखिबदा सरंगथेम सागै की मिथोइ मिहेलकपा सिंहबु ओक्तुना हौरकलिबा सागै जा सिंहदा हेना होटनानिंगबा अमदि Matau tamning bapok na ba amadi apaba miyoy amamam oirak na bagi pandam da thoramasi pangthokpane Sarangtem sagay jasing na punsinduna apun bagi saktam sagat pasigum na atay sagay jasing su punsinduna apun ba Manipur gi saktam ama sagat na bahot na minarasi haiki Masi akoy na tawjirgo program si akoy gi sagay gi marattagi tontingan ba IPS pangakta ni ani asna Sarangtem amasung Ibomcha Sarangtem ani gi okpagi thomjina khoina Sarangtem construction committee gi chairperson amoina ani am nungai phongthok chari aduga Sarangtem sagai gi akoi gi lallipa February की तांग तरा हम देगा कोई ना सरंग थे सागई की जुमदारों पुया अहम सुबह पब्लिक तबजरा कनी मशीन कानरी से क्या काना के सरंग थे सागई तो ना सुबह ना सागई सिंह पुंजन भी लगा दी अकोई हुची पोलो ग्राउंड सरंग थे सागई की मी चंगा कर पुंजी हार गती अकोई तो मोबाइल पे क्लिक अमत तंगम तो कांदा सरंग थे सागई की मी चंगा आजी पोलो ग्राउंड पुल में हमने बा सुमाइना अतई सागई की पुंजन भी लगा दी अकोई अपुन बथाबक अमत तौसे हाय खांदती लाइन थोकने ना इन सु खंजब हिवानी COCOMI की जनरल बॉडी मिफम अमा पांगथोक्तुना कुमजालु सिंगनी कुंतरे की ओइना नौना थौ पुगदब सिंखनख्रे हाइरिबा मिफम अदुदा कमिटी असिगी नौना खलब कमिटी असिगी कानबना YK Dhiren Organization and Mobilization the Harikon की President Yumkhai Bam Surjit Kumar
Finance and Resource Mobilization da CCSK gi Laikuram Jainta, Information and Public Relation da Lipul gi Pilzam Samchan amadi UCM gi Nahakpam Santana General Administration oina khanki Hirama Sigamari Lenin ngasi Lamfel de Leba COCOMI gi Office Tapam ki bapau gi mefam amada Committee asigi Nauna Convener oina khankraba YK Dhiren na haikibada Lamdam asida lotion banaidan leiriba irang amadi Chin Kuki narco terrorist na michamyang gi mathakta sathariba kahenba thong sing asi yengduna leiriba India lengak asibu yaning da utpa madi IDP singi resettlement yauna highway singda free movement lehenba haiba tongan tongan ba demand kaya galoinina miyam gi oiba kholau ama lengak asida tahanaba COCOMI na hotnari ba khongthang asida lamdam asigi miyam na susaruk yabiyu Maru oina committee asina mamang chahi gi December thadagi hauduna thabum ama chupna chathakiba protest adugi paukum oina Manipur lenga gi maikai dagi thamnakiba paukum singadu miyam gi apenba oide maramaduna miyam gi wakatpu namsinduna thamliba lenga ke thong singa si yaning de haibase aikoi amatta oina utminnaba matam oire haiba wafam sing phongdokhi Lasi pawuda ngarang nahan da su koi tha ama chupna December tha se koi na March sit-in protest ekoi relay sit-in protest sathara lakpa matamda hantak to pirakiba reply do ekoi COCOMI gi maikai dagi peningai oidaba adum laba reply amani ekoi government na asigumba resettlement ekoi IDP sing asi resettlement tahona bohona ba duga free movement tahona bohona ba da ngasi phawada makoi gi ora maikai dagi karamba kari thabak sing lokhat khrage abse mayek sing deba Malamdi karino ay kanda IDP si ay koi conducive oibe atmosphere ma nungsinaba kangru masen marakta nungsinaba ma la kanda ay koi adugum laba resettlement gi thabak si mai pang na sengjin ngamgani na makoi na thamagadi resettlement tongna nungsi chanaba lambi ma langnaba ngasi community singsi marakta leiriba gap sing asi hanjilna phanaba India government amsung Manipur government ngasi phawda makoi gi oiba policy program kari thabak lokhat kharge abise ngasi koi ubo phangdeba Umang wamang da maihau langpok thoglakpa amadi khudong thiba kaya thoglakpa matamda karamna kangani amadi mateng pangani haibagi matangda Universal Friendship Organization na sponsor tawduna Moirang Kampuda Labor Organization asigi headquarter number 3 da Disaster Relief Wing Awareness Program ama pangthokre thoramadda Sawam Bungi Forest Range Officer David Athokpam Organization Secretary Y Mairaba Finance Secretary L Tyren Battalion Commander Singamadi Members Singna Puna Sarugyadana Pangthokki Thoramaduga Mari Lainana Sawambung Forest Range Officer David Athokpam na Phongdokhi bida FSI Haidiba web portal asida miyamna register tawsinduna Chingi Forest Area Singda Karigumba Matamda Maihau Langpok Tholakpa Matamda portal asidagi mobile gi khuthangda mai chakliba mafam adu chapchana khangbangam handagi khudong chaba adu hauzik leire Maramaduna Miyamna su hairiba FSI web portal asida register tawsinbiyu karigumba khangdaba leiraga su forest department ta laklaga tanabiyu masina karigumba maihau langpok tholakpa matamda mangzau nana kanba ngambagi khudong chabadu fangba ngamgani haina phongdokhi Maiti ansingna hairambada Wakching gi nongse tadrabuiti lamdu leheidre na haibado hoji tadreba Nasi se Wakching gi nong panba athasu werongani nasi se loisalabneba asibok the nong tadrabneba ado hairiba myam singse akoi gi art sigi mathakta covers da leiba program sum phauna haise masiga yam mari leineba art sigi mathakta leiba program na phauna aidi asangba mana masing amasung madu leiba jiba myam singse masiga yam mari leinaba ado hairiba forest singse masi chakthok khraboidi ngasai gi hairiba kanu myam do jiba myam do leiba ngamoi doineba aduna UFO gi kanu da su moto da su ai gi universal peace and love haiba ai gi universal peace and love haiba si ai gi nungsin na ba se nungsi sana na leiba se miyo khak gi nataba miyo ba amasung jiba singi marta leiba nungsin na ba do gi ai na leiba ai gi lekai sigi akoi ba leiba jing forest area sing je sidai da kai gumba ek mai sak pa tolak pa matam da gi ai sana pai bung mobile da koi message la ka
आइबा मफम सिदा जियो कोऑर्डिनेट पिरकनी जियो कोऑर्डिनेट सिदा कोई मफम सिदा मई चाक डिटेक्ट तौरे न सैटेलाइट न डिटेक्ट तौरपनी को अकोइना उद्रिङैदा सैटेलाइट न हाना उरदोइने पोचे अदुना सुमाइ तौदना खितंग होजिकती मतमनि मतुंग इन अहोम सेदम पोरई अदु सुगु मयाम से आई UFO की हल्लमा चिल्नो सिंदा सुदम रजिस्ट्रेशन तौबियु अदु मनाक नकपदा लेबा फॉरेस्ट ऑफिस दा सुदम चंगा तौबो याय नत्रगा कोई सिदै सिदा लाआगा नोमा पुन्ना सिदैदा कोई फम्मगा पुन्ना तौबिना सुदम याय अंजाम तंग अदु दम कोई सिनमिना से दम पावदम पौनारगा अदु असिगुम मयाम से याम कानै हाइतारे मैजिना कोई कायना चक्सन दिगैदा कोई ngसाइगी डिटेक्शन जन लैग्रगदी कोई खुदक चंगजलगा लाइन कनमगमेबा सना जन्मस्थान क्लब के सामथोंग मोइरानिंग थौलेरक इम्फाल ना रेबा आई फाउंडेशन का खुदसम मदुना नोंगमगी ओइबा फ्री आई स्क्रीनिंग अमदी अवेयरनेस कैम्प अमंगसी क्लब असिदा पांगथोखरे अयुकी पुंग 10 दगी नुंथिल पुंगनी फाव पांगथोखिबा कैम्प अदुदा जही हुंफु सुरब सिंगना लेमना डॉक्टर कंसल्ट तौबगी खुदोंचाबा पिखिबत नतना अनोकी फ्रेम सिंगसु लेमना फंगहनकी लोइनना ब्रांड लेरबा फ्रेम दा चादा कुंट्रा दगी यांखै फाव डिस्काउंट पीखी उखरुल डिस्ट्रिक्ट की सोमदाल पुलिस स्टेशन के ऑफिसर इंचार्ज ओरिबा इंस्पेक्टर क्रिली जेम्स न केस अमग मरी लेनना मियोय अमा फाननबा मयुमदा चंगलुबदा मियोय अदुना महाकी थबाकी सरुकता थांगना थिंदुना अटैक चथरखरे थौदोगसी थासी तांग 13 इराय निमित्त थोखिबनी हाइरे निमित अदुदा इंस्पेक्टर क्रिली जेम्स अमदी महाकी टीमना उखरुल के सेशन जज न पिरकपा याथंगी मतुंग इन्ना चाही यांखै मरी सुरबा फर्स्ट मैन रुंगसुंगबु कुमजाय लिसिंग अमग चमापल मरिफतरा तरुक थोकी होमिसाइड की केस अमदा एरेस्ट वारंट कलोइनना फाननबगिदमक उखरुलगी तालोई विलेज से लेबा महाकी युमदा चंगलुबने पाव असिना मखा तारादुना इंस्पेक्टर क्रिली जेम्स न रुंगसुंगी युमगी थोंगालदा महाकी अपोपी ममागा वारी सानरिङैदा रुंगसुंगना थांग अमा पायरगा थोलक्लगा खंगहौदना पुलिस ऑफिसर अदुदा अटैक तौरखिबने फिबम अदुदा ओसीगा लोइनरक्पा पुलिस टीम अदुना रुंगसुंगबु नमदुना फाकी अमदी इंस्पेक्टर क्रिली जेम्स बुना मनाक नकपा हेल्थ केयर सेंटर अमदा पुखतुना लाइकन्नखी थौदोगसिदा जेनरिबा रुंगसुंगी मथक्ता BNS सेक्शन 109 118 अमदी 221 की मखादा क्रिमिनल केस अमा फाइल तौखरे हाइरे WAQF बोर्ड मणिपुर के स्टाफ अमदी ओजासिंग थागी सैलरी की चादा अमा था खुदिंग की पीगदबनी हाइना सखंगदब सिंगना प्रेस पिरकलिबसी याबंग अमलोय हाइना WAQF बोर्ड मणिपुर के स्टाफ अमदी ओजासिंग की ओइबा अपुन मिफम अमना वारेप लौखरे थासी की तांग 13 फम की मिफम अदुदा WAQF बोर्ड मणिपुर के प्रोजेक्ट ऑफिसर एडमिनिस्ट्रेशन MD तजुद्दीन साहा APO MD Islauddin Khan, Kelakong Kongzil High Madrasa की वाइस प्रेसिडेंट MD रियाजुद्दीन, टीचर्स एसोसिएशन की प्रेसिडेंट MD अब्दुल रहमान, सेक्रेटरी MD A समद अमदी सनराइज पब्लिक स्कूल की वाइस प्रेसिडेंट MD असलम खान सुसरुक याखी मिफम असिना मखा तानलौ की बोरेप की मतुंग इन्ना हाइरिबा सखंगदबा मियोय सिंग असिना ओजा अमदी स्टाफ खरदा फोन तौसिलक्तुना अकी अखंग पीबगी थवोंग अमसु चथरकलिबसी खुदक्ता लेपियु हाइना अपील तौरकली Universal Friendship Organization UFO Imphal West Headquarter number 1 Langthabal Phura Makong Battalion gi Kuntaruk Suba Rising Day gi Thauram ngasi achamba thauram amaga loinana battalion asida pangthokre thauram adu ki manung channa UFO gi members sina organization asigi luching purel RK Manisana ki mafamda ikai khumnaba utlaba matung Langthabal Ningombam Gram Panchayat ki Pradhan Sapam Jyotina Ibudau Pakhang Bayekpa Malem gi Firal Chingkhat ki bagaloinana Organization asigi members singna firal gi mafamda salute pidane kai khumnabasu utki ngasigi tharamadda UFO gi Secretary General Y Mairaba Angom thangta gi instructor Nongmaithen Bijoy thangta gi instructor Laisram Modhu Chandra battalion commander Singh battalion ki secretary Singh yauna battalion asigi makhada leiba branch singi Thopuroi Singh amadi Manipur gi tongan tongan ba mafam digi lakpa UFO gi member kayana su saruk yaki Iputhau Major Chongthamyagi Chamaga Taranipal Suba Ningsing Tauram Ngarang Tripuragi Narayan Kamar Daleriba Major Chongthamyagi Kubam Dahikat Lekat Tamduna Pangthokre
Measure Chongthamya Memorial Trust Tripurana Sindina Pangthok Patharamadуда Ima Trust Ki Mihut Singh Memorial Trust Asige Thaumi Singh Amadi Tripurada Leriba Manipuri Kayana Saruk Yaduna Hikat Lekat Tamduna Ikai Khumnabu Utki Tharamaduga Mari Lenana Ima Trust Ki Trust Member Prem Serman Fongdok Kibada Iputho Measure Chongthamyana Ima Leba Kidamak Lau Kibathaudang Amadi Tumgidamak Yatlam Balambi Kaya Hauziki Nahasing Naningsing Badanatana Kongul Liba Chatpa Mathautai Tripurada Leriba Iputho Measure Chongthamyagi Kuba Masibu Lumna Khanzaduna Ima Trust Ki Mihut Kanguna Mafam Masida Laktuna Kuba Masibu Samjin Bagaloinana Mafam Masida Miyamgi Tabak Thoram Pangthokpada Nongzu Nungsadagi Kazitang Oiraba Sungak Toktuna Pothapam Oigadra Haidana Waiting Set Amasu Sakibane Ima Trust na Matam Kuding Makta Manipurgi Puwaribu Tizinduna Amadi Marilay na Bakubam Sing Semgat na Buhat na Bada Makata na Adumak Taudang Laukigani Haiki Ningching Bayabadi Kuigi Ima Trust na history Tigatana Ima Lebaki na Tawang Hanjing at Tobirma Miamdu da Karakara Queen and Gamjaba Karikari Miama Tobia Baka Queen and Tawjeri right side Queen Yamatam Megi tarik amma dagi ohum bokta waiting shed amma Ima Trust ki akoi manga members akoi manga members Uma Kanta Sharma Marjit Singh Ravina amasung Rajesh and Isamak Prem Sharma akoi manga laaga waiting shed amma saraga han man lakpa matamda udagi khubam se lakpa matamda hamba dagi nong thuppa khotpa yana ba haidna waiting shed masama numin nini makhai da dang koina saraga thamjarami Konthauzam Assembly Constituency dege mihut oina karaktuna kumja listing amaga chamapal marfu dege listing ani subnama fawba Manipur lenga ke Finance Minister oiramlaba Nambol Foijing dege Hemam Lokhona chatliba tha sige haukiba tang tara marida khanghodana lekhitabada Foijing awang apun manupilup na awaba phongdokre Foijing awang apun manupilup ke President Nandaibam Sunina Luchingduna lekhidraba Hemam Lokhon gi imungda lupasigi maikai dege angamba sel gi tengbang Mateng pang kibagaloinana awaba phongdokpa aduda saruk yakiba miyamna minute ani to minaleptuna awaba phongdoki amadi leikidrabagi thawaina lairam lenda ingna chikna leruna bathawniki Nandaibam Sunina phongdoki bada layoikraba Hemam Lokhon Foizing awangi tanatana lamdamsigi arang bathawan michak amani mahakna leikidaba haibasi lamdamsigi mensin mangamloidaba mangjaba amani layoikraba sigi thawaina Lairam Lenda Ingna Chikna Lerubo Orisanu Amadi Mahak Kumamiyoy Kaya Lamdam Sida Thorakpo Orisanu Haiki Nacho Educational, Social and Development Youth Athletic Club NESDYA Club Ki Nifunipal Suba Foundation Thauram Ngasi Nacho de Leiba NESDYA Ground the Pangthokre Thauramaduda Social Scientist Dr. Dhanabir Laisram NESDYA Club ki President RK Bimol Social Activist RK Meghen Thambalmari College Oinam ki Assistant Professor Dr. Moirangthem Dinendra Messi Explorer Academy ki Founder N. Santi Kumar Amadi Apun Manupilip ki Secretary Khetramiyum Piari na Athoiba Mithung Lensing Oina Saruk Yaki Thauramaduda NESDYA Club ki Lekhidraba Founder Members Singi Mafam Dasu Lekatpa Galoinana Minute ani to minaleptuna ikai khumnabu utki Thauramaduga mari leinana Social Activist RK Megena Fongdoki bada Manipur da hauzik thokliba irang asi maitai khaki sarukni khanduna leithoklabadi kona ningamdaba phaurakani matam amada ngaihak leitana bom nongmai makhol taramba adu lepkhibana mahausagi punsida hanjilakle haina khanarakpadi yai adubu red zone da leiriba miyamdi asuki matek wana leire asigum laba fiba masida kanagumba kharana maitai koki conflict ni haina lana uhanbasu yauri Tasengbadi maitai di kanagi su yeknabu oide kanabu soikogi yeknabani haina khalakte leibaka si sengbalakpada ipa ipusingna amaga mipan tangnaraga hingminna bahaibu wakhalonda sengbalakhiba leibak ni khangdabasingna lana loba manba mawongda thohalakliba si politics na thohalakpani haiki Politics jase ekole bate politics jase yumba lon kaithara ko khitara ko adu lona na akhoi ngas le pak se lekhi ba thol ki ba pulimak lai ga su ta mi bhi orasi ari semil bhi orasu
अरे सिंग तंग लेनवा मरी फजन सिंग भी और सो पुनः से लेपाक की लेसेंग लो अमदी लेंगा लो अदो मरी सुम मयक सेंग सेम पॉलिसी मपुंग पॉलिसी खरी मतुंग न चथरपा और मगदी ngasi कोई सुमाइना लेरमाय खाले ngasi चही पनयामे कोई मियो सिंग नारो सिंग मेरो सिंग मणिपुर हिस्ट्री द बिरक्तवा मणिपुर जियोग्राफी द बिरक्तवा मणिपुर खुंदामिने ने बाप्रुक मयाम कुंधामी कुंधाम हेन ले मयाम से कनाना हैसी ताकि रक्तवा लगदे मयाम कुइरे अखोई पीनी तमदे कोई तमे स्कूल दा मणिपुर हिस्ट्री तमे जियोग्राफी तमे अमदे खुंदामिने वा सिंग द प्रुक सा मयाम सिंग तमे अदुने कोई मयाम से तिननबगी वखल कोई पोले तिनरे हौजिक सानबगी पाउ लौबिरसी मियोय मपोक असी सिरक लोइब ngaktani maramasina hinglingi matamda ima leibaki damak hotnaba yaba kharadi hotnaramsi ima leibak kananabagi damak angamba thakta kharadi kathuksi haina Konthozam Assembly constituency dagi social worker oinam openjit na hairi wafam si mamang jahi lisingani kunmanga gi December 13 dagi hauduna nambolgi Khorifaba ground chatharakpa ahum suba Khorifaba cup open cricket tournament lisingani kunmanga kuntaruki ngasi loishinbagi thoramda अथोइब मिथुंगलेंगी वारोल दा हाइकिबने ओइनाम ओपन जिट नमखा ताखिबदा लेबा की वारब मतमसिदा मयाई काबा चिंजाकना हौरगलिब नहा कया मांगहलकलब मतमसिदा सानरोय सिंगना मैरा अमत तोइरबसु चुखतुना खुनाय असिगिदमक अंगम बथाकता खरद ओइरबसु होटनगे हाइना थोरगलिब असि पुकनिंग थौगतनिंगाइनी अदुगा हौरगलिब सानरोय सिंगना थक्सी खासी अमदी अफबलम चत साजत कलोइनना सानदुना इमालेबा की मिंगचत पुरकप ngamnaba hotnaba kaugumsi ngasi sanariba players sing asi malem gi thakta sanaba ngamlakpa imaleba ki mingchat purakpa ngambo oiresanu haiki ngasi gi tharamadda Development and Protection United Voluntary Organization DPU VO gi working president Konsam Suleshor secretary Thokchom Netaji SDC Nambol Thoiding Zam Sambhunat Nambol Police ki second OC Yanglem Arun Nambol Apun Manupilo ki secretary Laifrakpam Premila Su Thoramapu Amadi Akhanaba Mithunglen Singoina Sarukyaki tournament adugi final match ta Lilong 11 a second innings ta tara humdoi subo over the score Marfu Matho Yevraga wicket mari lemlaga Khorifaba team bu mai thiba piki Khorifaba team Nambol na first innings ta run Marfu Lauraga runners up team taki best player man of the match Best Discipline Player gi Khalaba Sanaroi Singda Selgi Mana Amadi Trophy Makok Mathang Taraba Team gi Sanaroi Singda Medal Aduga Winner Team da Lupali Singh Humpu Amadi Trophy Aduga Runners of Team da Lupali Singh Kontra Amadi Trophy Piduna Pukning Thawat ki क्रिकेट असिबु सिंबिनिबा क्लब तसु आइना हाजनिबसि नसिगी टूर्नामेंट असि खकना तबा अतोपा अंगांग यूथ मचा मचा सेमगतपगी तंगाई फदबसु लई हाबसि आई हाजनिनि अदुगा अखोय कमांग स्वाइबिखरे अखोय क्रिकेट की ओइनासु एनी इवेंट खुदिमकी ओइना टोस थमलकांदा अखोयगी मतम चाना मफम चाना रुटीन नाइना अखोय सानाबगी प्रोग्राम असे चथबा मतम ओइरे ममांगदा लांगी सेथिंग मयाम नंगरुगसु हजन हजन दि हाइरे अदुबु लांगी सिन नंगरुगसु हौजिक अखोय तौदबा यादि थो अमनी हाइदना थोरपसे मस्तिगी हेना नुआइबा लैते अदुगा मतुंगसु अखोय सिगी हेना चाउना मसिगी पुरा ओपन नत्रगसु अखोय अंगांग जिंगिसु सिंबा अमा दरकार लई हाइबसि आई हाइजनिंगी अदुगा अयाना अरोइबदा मयाम लैरिबा अखोयगी इमालेबा गसिदा करी तौरगा आइना ngam am phakta अखोय नोमदी ngasi पोगदी नोमसी बाइबसि अखोय सोइदबनी अदुना अखोय अमुक्तंग भी सिद्रिंगाइसिदा आइगी थौगांगी खलगा इमालेबाक्सि अमुक्तंग कनबदा अखोय पुन्ना सरुक यामिनसि हाइबसे आई हाइजरगा आई पतांग सिदा बिदाय लौजेल Anisuba DCA Players Chess Tournament Lisingani Kuntaru ngasi maipang loisinkhre DCS Academy na singana pangthokiba tournament aduda puna chess player kontra marina saruk yaki tongan ba round kaya pangthoklaba matungda tournament asigi champion Dayananda Thaudamna oiki loinana Lemba Sagai Jam Viral Mongjam Punsiba Maisnam Amadi Razasmita Hanjabamna Mathang Sitna Anisuba Ahum Suba Mari Suba Amadi Manga Suba position taki Ngasigi tournament loisinbagi tharamadada Manipur Chess Association ki President A Mohindro
Uripok Ward Number 6 की Councillor T Indrajit amadi DCA Tournament Committee की President L Sandipna maru oiba mithung lensing oina saruk yaki. Manipur da private sector gym club amadi lanai firm amatana registrar of societies ki makhada ming chalaba All Manipur Powerlifting Association asigi ayaba yaudana Powerlifting Championship sinba yaroi haina Association asigi General Secretary Alangwam Inauna Thopa Cherol amada warning tawragli Cherol asina makha taraduna kanagumba gym club natraga lanai firm saina Powerlifting Championship ama singi hairabadi Association asigi ayiba approval ama mathau tai loinana Powerlifting ki championship ama sinbada mathau tariba state amadi national referee amadi atay official singsu association asina nominate torba miyoy sing oigadabani hairi loisilakpada maroiba pau amuka hana pizari Union Minister of State Tokan Sahugi Manipur Khongchat ngasiloi singkre Kakching District ta semgat sakali bachakwa tharang ki thabak thoram kaya yengsilamle Kurai Haiku Makong Junior High School ki nauna sagalakpa building miyoi khara laga thugairam badagi club amadi mera paide singna pendaba phungduk nakre Street Branding Act Listing Anitaramari implement Taubiyo Street Vendors Singi Right Fanghalu Haina Roadside Vendors Welfare Association ki President Khetri Taman Apil Taurakli Amadi Maitai Sagol Haina Khangnariba Manipuri Poni Mutkigadra Haibagi Akiba Leiringai Cherakta Sagol Nipuyang Khairom Huran Kre Haibagi Chingnaba Leire Hairi Ngasigi oina sandok chaba ISCOM News matanga sida lojere miding tabiri basingbu amuka hana khurumzari